bag puraktre lepanaidana chachariba manipur imagi fajaraba mafam singi manungda ngasi su fajaraba mafam amagidamak ayuk ngalna hogattuna imphal dagi panglap laptana laiba sumnadangi kilometer 15 muktang oiba lamdam amadani lambina kadomdano fajaba sing aduna kadaino haibadu yengminasi video sibuloi phawa yengbiyo Imphal gi Kangla Gate maktadagi Manipur gi amatta ngairaba Bir Tikendrajit flyover bridge lanthoklaga Uripo Kangchup road ta asum Kangchup phawba laklaba matung Kangchup ki ching makhong hek yauba maktada ching lambi romda nauna semliba ufulna ayamba oiriba chinggi lambi asida asum thawraklaba matung Kojim khulna arakpa singbu taramna okpiri Population pangyam yamdana tariba Kojim village yamna ingna chikna leiri Kojim village yeroklabada lambi ngauduna manak nakpada leiriba yumda changduna lambi ama hangi asi mafam de kai kauga nata asi matak ki mafam je ha nungshit thong nungshit am sit pajalo adum mafam do dum gari to bolaga khara kakhat khona khara kakhat ba kabam de sai dum le ne ba nungshit thong aba nungshit thong ko e nungshit thong dura ko bia mane sigi keno tha kolen ta ba je kola sum tha ba ak kolen bo silem bizem phatte ba oh sigi de kola sa apu kha ne ba asona kanta lag ba di gari tu san gi to oh yare Kojim village ki mafam asida leiriba lambi asi north south east west maikai mari makta chatpayaba mafam amani nungshit thong hairiba ching asigi mafam asi Kojim village junction point asidagi awang thangba lambi da kilometers ani gumba chatlaga laiba ching amagi fajaraba napom amadani koilas thariba lambi asina imphal jiribam lambi gi kotlen hairiba jaga dagi changakpa lambi amani Kojim village ki village singda lambi hanglaba matung Khanglaba matung awang thangba lambi asida fajaraba chingi napom adu tanaba lambi romda angamba chingi lambi ama gari na thawgalakli Gari khamliba mafam asi yaurabada yamna ngamba chingi lambi thawgalakpa loisile haibe yare onthokna pungning huna fajaram laba chingsang napom sing asi mitmangda urubada photo kapning lakpaduni phawri base thamoida Bike ta mi ani tonglaga thawgalakpa ngamdaba angambagi saruk sing yaurakpadagi chatminnariba imanaba adu khongna lakpagi saktam aduni wabana su khamphemlaga Tagi ano semba lambi da kilometer nipan ko magkakalaga laiba Kojim ko ba mafam da laiba ngumba fajaraba mafam ni fajaraba mafam asida miyam yang ningbugi makta sem chadana pudun laksari asiki video si miyam nungai te habiyo aduga nungshit thong or nungshit thong adumain hairaga khangnaba mafam ama nungshit am sit mafam asigi wari di nungshit nandana surup chamba yakide haiba surup ki mekhet khet ba yakide surup chamba phok yakide haiba dagi nungshit thong haina ko bi wal mala area sigi mafam asigi am unique ba hairaga di mafam asi napi bon law napi bon law na marang kaina horoga napi muthuda tummaga laibe aba mafam ama ori Kunna point toriba mafam asida gari thanamlaga angamba chingi chingmai asi karak alaba matung asigumba fajaba pungning huna fajaraba napina sangtrik changna hawa mafam asida yauribani Look at this